뭐 사는 그래다. 아니. 너희들 밀레기다. 너희들 밀레기다. 맛있다 맛이. 난 비닝 거 베네스나 마비요. 시가 뭐래? 마망기 비스킷 챌린지다 마타 킴네 바검. 맘. yang adugi biscuit challenge don yang da bising na description da link hapcharam ke yang bio du su do miyam na su mathang da curry challenge tawzaro tawrao ge kamain haisra curry kramba oina eating challenge kramba oina challenge kramba oina kamain hai bro ngamdre he as ꯑꯩꯒꯤ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯋꯥꯔꯤꯁꯦ ꯉꯁꯤꯗꯤ ꯏꯁꯩ ꯄꯤꯔꯤ ꯑꯩꯒꯤ ꯂꯥꯏꯔꯕ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯑꯩꯈꯣꯏ ꯖꯒꯣꯏꯁꯦ ꯅꯨꯡꯉꯥꯏꯊꯣꯛ ꯑꯗꯨꯒ ꯁꯦꯜ ꯄꯥꯕꯁꯨ ꯀꯥꯎ ꯑꯩꯒꯤ ꯏꯁꯩꯁꯦ hello welcome back again mayam yengbiriba mayam khoi pumnamakpu anba mangtada Kharekpa ikokna na krumjari mayam ngasisu anaba video ma pudana laksare ngasigi video sidi mamangda thamliba Utong Papar asi eating challenge oina tawjage ngasisu aduga mamangda thamliba maza ising bottle asi pik thanbani asisu asina amuka punishment oigadamne asi challenge asi ngamhodaba migi punishment ni asise non stop da thakadamni ngasisu amuka ado aina khanbada aigi marup yet tafamliba aigi marupse mamangi video da suma punishment asigi bottle asi thakibni aina khanbada ngasidi soidana makki aibu thakhangadau male yengsi magi performance su yengsi mana pendaba yam lay haiber saingonda hayeba ko mana ngasidi nang thakandaba yaroi hayeba adudi mata manghandarisi kuina su ngangaroi ready lere ready as kanana thakadra khangre ready ko ai thakti thakningdi ko ready adudi miyam honaba tawrage mata manghadarege ready 1 ngai khoda sai pakhalida ai thakada malida ready 1 2 3 start Cũng có hôm mà cứ thật sự piece này có gì xem nhưng mà thật sự piece này mà xin Bye. Tahan ko no eh.
그냥 그래? 음. 그냥 그래? 음. 좀 더 지금이 하루가 야, 살짝 이승 딱 담그도 울다. 이승엽이야 돼. 담지러. 시드니. 좀 약보기고 아씨 시디 하인디 라이도 파자랑만해. 어이 그놈 떠오래. 아씨 어시 마탁다 시 ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯁꯤ ꯐꯨꯜꯗ ꯅꯟ ꯁ꯭ꯇꯣꯞ ꯊꯛꯑꯗꯤ ꯁꯤꯔꯅꯤ ꯁꯤꯗꯤ ꯑꯩ ꯊꯛꯑꯣꯏ ꯑꯗꯨꯅ ꯑꯁꯤ ꯑꯩꯅ ꯉꯝꯅꯕ ꯇꯧꯒꯦ ꯅꯪ 가격이고 빨리 잘 만나 하이브니 ꯃꯃꯥꯡꯒꯤ ꯕꯤꯁꯀꯨꯠ ꯆꯦꯂꯦꯟꯖꯇ ꯃꯥ ꯊꯛꯈꯤꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒꯤ ꯕꯤꯁꯀꯨꯠ ꯆꯦꯂꯦꯟꯖ ꯑꯗꯣ ꯌꯦꯡꯗꯕꯁꯤꯡꯅ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯍꯥꯞꯆꯔꯝꯒꯦ ꯌꯦꯡꯕꯤꯌꯨ ꯑꯗꯨꯁꯨ ꯑꯩꯅ ꯋꯥ ꯉꯥꯡꯉ ꯂꯩꯕ ꯃꯇꯝꯗ ꯃꯥꯅ ꯆꯥꯟꯁ ꯂꯧꯈ꯭ꯔꯦ 얼마서 이냐를 아이고 ꯊꯛꯑꯒ 아 남들이 슬린더 떠오르 마su ngам들어가 이게 사는 그래다 아니 너 그때 밀레기다 야들아 ꯃꯦꯝ ꯌꯥꯔꯤꯃꯈꯩꯗꯤ ꯑꯁꯤꯒꯨꯝꯕ ꯆꯦꯂꯦꯟꯖꯁꯦ ꯇꯧꯒꯅꯨꯀꯣ ꯌꯥꯗꯦꯍꯦ ꯑꯁꯦꯡꯕꯅꯦ ꯌꯥꯔꯤꯃꯈꯩꯗꯤ ꯇꯧꯒꯅꯨ ꯌꯥꯗꯦ ꯇꯧꯕ ꯌꯥꯕ ꯆꯦꯂꯦꯟꯖ ꯅꯠꯇꯦ ꯑꯁꯤꯁꯦ ꯃꯥꯒꯤ ꯇ꯭ꯔꯤꯛꯁꯦ ꯈꯪꯗ꯭ꯔꯦꯕ ꯃꯃꯥꯡꯗ ꯑꯩꯅ ꯁꯥꯟꯅꯈꯤꯕ ꯇ꯭ꯔꯤꯛꯇꯨꯅꯦꯕ ꯃꯥꯒꯤꯁꯦ ꯃꯃꯥꯡꯒꯤ ꯕꯇꯔ ꯀꯨꯀꯤꯁ ꯕꯤꯁꯀꯨꯠꯀꯤ ꯆꯦꯂꯦꯟꯖꯇ ꯑꯩꯅ ꯁꯥꯟꯅꯈꯤꯕ ꯇ꯭ꯔꯤꯛꯇꯨꯅꯦꯕ ꯉꯁꯤ ꯃꯥꯅ ꯁꯥꯟꯅꯔꯤꯁꯦ ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯥꯅꯕꯨꯗꯤ ꯍꯥꯏꯈꯤꯕꯅꯦꯕꯀꯣ ꯚꯥꯏ ꯃꯃꯥꯡꯒꯤ ꯆꯦꯂꯦꯟꯖꯇ ꯑꯩꯅ ꯏꯁꯤꯡ ꯊꯛꯈꯤꯕꯗꯣ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯉꯁꯤꯗꯤ ꯑꯩ ꯁꯨꯛꯊꯛ ꯊꯛꯑꯣꯏ ꯅꯪ ꯊꯛꯍꯟꯒꯦ ꯍꯥꯏꯕꯅꯦꯕ ꯉꯝꯗ꯭ꯔꯦꯍꯦ ꯑꯦꯔꯥ ꯅꯨꯄꯥꯅꯕꯨ ꯅꯠꯇ꯭ꯔꯣ ꯃꯥꯕꯨ ꯉꯝꯍꯜꯂꯣꯏꯒꯦꯗ
Đấy nên mà ngon lắm trời quá. Ngon bùa. Ông ngon bùa hoa hấp cũng ngon quá. Cay rồi. Nâng phá cái thầm là cái is. Anh ngồi nằm mức cây nào là nâng ngầm ra cả. Anh ngon hấp cũng mà đi đó. Anh nông nó hấp với tôi lấy tí cô. Mẹ ꯑꯁꯤꯒꯨꯝꯕ ꯆꯦꯂꯦꯟꯖꯁꯦ ꯇꯧꯒꯅꯨꯀꯣ ꯑꯁ ꯑꯁꯦꯡꯕꯅ ꯇꯧꯅꯤꯡꯉꯥꯏ ꯅꯠꯇꯦ ꯁꯣꯛꯀꯅꯤ ꯁꯤꯗꯤ ꯁꯤꯅ ꯌꯥꯗꯦ ꯊꯨꯝꯒꯤ ꯁꯔꯨꯛ ꯌꯥꯝ ꯋꯥꯡꯕꯅꯤꯅꯀꯣ ꯌꯥꯗꯦ ꯉꯝꯗ꯭ꯔꯁꯨ ꯁꯔꯦꯟꯗꯔ ꯇꯧꯈ꯭ꯔꯣ No. ꯁꯔꯦꯟꯗꯔ No. ꯑꯁ ꯑꯩꯒꯤꯁꯤ ꯌꯥꯝꯗꯤ ꯌꯥꯝꯃꯤꯍꯦ Nâng rồi thì ta bên đất trời ta. Làm thuốc trời ta. Ôi cái gì mà tôi. ꯑꯩ ꯉꯝꯗ꯭ꯔꯦꯍꯦ ꯑꯁ ꯑꯁ ꯑꯩ ꯇꯥꯔꯦ ꯑꯃ 1 2 3 4 5 6 7 8 9 10 11 12 13 ꯑꯁꯤꯒꯤꯁꯦ 15 pieceꯅꯦꯕ sorry 30 piece ꯍꯥꯏꯕ 30 pieceꯅꯦ 1 2 3 4 5 6 7 8 9 10 11 12 13 ꯑꯩꯒꯤꯁꯦ 13 piece ꯂꯦꯝꯈ꯭ꯔꯦ ꯉꯝꯗ꯭ꯔꯦ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯅꯍꯥꯟ ꯃꯃꯥꯡꯒꯤ ꯕꯤꯁꯀꯨꯠ ꯆꯦꯂꯦꯟꯖꯇ ꯃꯥ ꯑꯩꯉꯣꯟꯗ ꯄꯦꯟꯗꯕ ꯖꯥꯠꯅꯦꯕꯀꯣ ꯍꯧꯗ꯭ꯔꯤꯉꯩꯗꯁꯨ ꯍꯥꯏꯌꯦꯕ ꯚꯥꯏ ꯉꯁꯤꯗꯤ ꯅꯪ ꯁꯣꯏꯗꯅ ꯊꯥꯡꯒꯦ ꯑꯩꯅ ꯄꯦꯅꯤꯁꯃꯦꯟꯠ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯇꯧꯁꯦ ꯍꯥꯏꯕꯅꯦꯕ ꯃꯥ ꯌꯥꯗꯕ ꯃꯥ ꯌꯥꯝ ꯊꯤꯅ ꯄꯦꯟꯗ꯭ꯔꯕ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯏꯁꯤꯡ ꯑꯣꯏꯅ ꯇꯧꯒꯅꯤ ꯅꯪꯕꯨ ꯊꯛꯍꯟꯒꯦ ꯑꯗꯨꯒꯤ ꯃꯌꯥꯝ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯛꯁꯦꯞ ꯇꯧꯕ ꯇꯥꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯣ ꯑꯩꯅ ꯉꯛꯄ ꯃꯥꯅ ꯑꯁꯤꯐꯥꯎ ꯆꯥꯕ ꯉꯝꯗ꯭ꯔꯦꯅ ꯂꯩꯔꯀꯥꯟꯁꯤꯗ ꯑꯁꯤꯁꯤ ꯂꯣꯏꯅ ꯅꯟ ꯁ꯭ꯇꯣꯞꯇ ꯊꯛꯑꯣꯅꯤ ꯁꯤꯅꯤ ꯃꯊꯥ ꯁꯥꯔꯤꯁꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯅꯈ꯭ꯔꯕꯅꯤꯅ ꯅꯨꯄꯥꯅꯤꯅ ꯑꯩꯅ ꯉꯥꯡꯊꯣꯛꯈꯤꯕ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯄ ꯇꯥꯕꯅꯤ ꯑꯁꯤꯒꯤ ꯄꯥꯐꯔ ꯄꯤꯁ 30 ꯁꯤꯐꯥꯎ ꯉꯝꯗ꯭ꯔꯦ 13 ꯑꯁ ꯉꯥꯡꯕ ꯍꯩꯇ꯭ꯔꯦ ꯃꯩꯇꯩꯂꯣꯟꯁꯦ ꯌꯥꯔꯦ ꯍꯧꯔꯒꯦ ꯉꯥꯡꯕ ꯍꯩꯇ꯭ꯔꯦ ꯍꯧꯔꯦꯀꯣ ꯚꯥꯏ Hầu Dạ. Cầm từ đi. Dạ bro. ꯃꯨꯂꯤꯅꯣ ꯑꯁ ꯅꯍꯥꯟ ꯃꯣꯏꯅ ꯊꯛꯄꯗꯗꯤ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯈꯤꯕꯅꯤ ꯈꯪꯗꯕꯩꯀꯣ ꯑꯩ ꯉꯁꯤꯗꯤ ꯈꯔ ꯑꯗꯨꯛ ꯌꯥꯝ ꯊꯛꯈꯤꯕꯗꯁꯤ ꯅꯟ ꯁ꯭ꯇꯣꯞꯇꯗꯤ ꯍꯥꯏꯕꯅꯤꯀꯣ ꯑꯩ ꯐꯥꯎ ꯉꯝꯗ꯭ꯔꯦ ꯅꯍꯥꯟ ꯑꯩꯅꯗꯤ ꯃꯣꯏꯕꯨ ꯌꯥꯝ ꯊꯤꯅ ꯆꯩꯈꯤꯕꯅꯤ ꯁꯣꯔꯤ ꯑꯗꯨꯒꯤꯗꯃꯛꯀꯣ ꯚꯥꯏ ꯚꯥꯏ ꯁꯤ ꯇꯧꯕꯁꯦ ꯅꯪꯅ ꯄꯤꯅꯤꯡꯕ ꯄꯦꯅꯤꯁꯃꯦꯟꯠ ꯑꯃ ꯄꯤꯌꯣ ꯁꯤ ꯉꯝꯃꯔꯣꯏ ꯁꯤ ꯚꯥꯏ ꯑꯇꯣꯞꯄ ꯄꯦꯅꯤꯁꯃꯦꯟꯠ ꯑꯃ ꯄꯤꯔꯣꯗ Dạ. ꯇꯣꯛꯑꯣꯕ ꯑꯁꯦꯡꯕ Dạ đây. ꯑꯁꯦꯡꯕ ꯑꯁꯦꯡꯉꯦꯀꯣ Dạ đây thông rồi xin bữa này. ꯑꯁ ꯍꯌꯦꯡ ꯅꯪ ꯑꯩꯉꯣꯟꯗ ꯑꯃꯨꯛꯀ ꯑꯁꯤ ꯆꯦꯂꯦꯟꯖꯁꯦ ꯇꯧꯅꯉꯥꯏ ꯅꯠꯇꯦ ꯑꯁ ꯆꯦꯂꯦꯟꯖ ꯇꯧꯔ ꯉꯝꯗ꯭ꯔꯦꯅ ꯂꯩꯔꯀꯥꯟꯁꯤꯗ ꯑꯃꯨꯛꯀ ꯏꯁꯤꯡ ꯕꯣꯇꯜ ꯑꯁꯤ ꯂꯤꯇꯔ ꯑꯃ ꯍꯦꯜꯂꯤꯕꯣꯅꯦꯕ ꯑꯁꯤ ꯑꯃꯨꯛ ꯊꯛꯑꯣꯌꯦ ꯌꯥꯈ꯭ꯔꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯊꯛꯄꯗꯨ ꯅꯨꯡꯉꯥꯏꯅ ꯊꯛꯄ ꯃꯥꯟꯕ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯅꯠꯇꯦꯗ ꯅꯨꯡꯉꯥꯏꯅ ꯊꯛꯄ ꯃꯥꯟꯕ ꯅꯠꯇꯦꯗ ꯁꯨꯝ ꯌꯦꯡꯕ ꯀꯥꯟꯗ ꯑꯩꯅꯗꯤ ꯑꯁꯤ 1.2 ꯂꯤꯇꯔꯅꯦꯕ ꯁꯦ ꯑꯁꯤꯗ ꯃꯖꯥ ꯕꯣꯇꯜ ꯃꯌꯥꯝꯅꯁꯨ ꯎꯒꯅꯤ 1.2 ꯂꯤꯇꯔꯅꯦꯕ ꯑꯗꯣ ꯑꯩꯗꯤ 1 ꯂꯤꯇꯔ ꯐꯥꯎ ꯐꯥꯗ꯭ꯔꯦ ꯑꯗꯣ ꯅꯍꯥꯟ ꯃꯣꯏꯗꯤ ꯑꯩꯅ ꯂꯣꯏꯗ꯭ꯔꯤ ꯐꯥꯎ ꯊꯛꯍꯟꯕꯅꯦꯕꯀꯣ
ꯑꯩꯅꯗꯤ ꯃꯇꯝꯗꯨꯗ ꯑꯁꯤ ꯊꯛꯄꯒꯤ ꯑꯋꯥꯕꯁꯦ ꯈꯪꯂꯝꯗꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤꯗꯤ ꯏꯁꯥꯗ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯀꯌꯥꯃꯨꯛ ꯋꯥꯒꯦꯗꯣ ꯈꯪꯈ꯭ꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁꯤꯗ ꯂꯣꯏꯅꯉꯥꯏ ꯇꯧꯔꯒꯦ ꯆꯦꯂꯦꯟꯖꯁꯨ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯃꯣꯏ ꯄꯤꯔꯤꯕ ꯊꯝꯂꯤꯕ ꯄꯅꯤꯁꯃꯦꯟꯁꯤꯁꯨ ꯉꯝꯗ꯭ꯔꯦ ꯇꯪꯈꯥꯏ ꯐꯥꯎ ꯊꯛꯄ ꯉꯝꯗ꯭ꯔꯦ ꯑꯩ ꯑꯁꯤꯒꯤꯗꯃꯛ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯃꯉꯣꯟꯗ ꯑꯣꯏꯅ ꯀꯣꯡꯕꯤꯔꯒꯦ ꯃꯁꯤ ꯌꯥꯏꯀꯣ ꯌꯥꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕ ꯇꯥꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯑꯗꯨꯅ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯍꯣꯠꯅꯅꯤꯡꯕꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯍꯥꯏꯕꯗꯨ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯃꯊꯪꯗꯁꯨ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯆꯦꯂꯦꯟꯖ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯃꯊꯪꯗ ꯀꯔꯤ ꯆꯦꯂꯦꯟꯖ ꯇꯧꯔꯛꯑꯣꯒꯦ ꯀꯃꯥꯏꯅ ꯍꯥꯏꯁꯤꯔꯥ ꯀꯔꯝꯕ ꯑꯣꯏꯅ ꯏꯇꯤꯡ ꯆꯦꯂꯦꯟꯖ ꯀꯔꯝꯕ ꯑꯣꯏꯅ ꯀꯃꯥꯏꯅ ꯍꯥꯏꯕ꯭ꯔꯣ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯑꯣꯏꯔꯁꯨ ꯃꯩꯇꯩꯃꯛꯇꯤ ꯑꯣꯏꯗꯕꯅꯤꯅ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯑꯩꯒꯤ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯉꯥꯡꯂꯛꯄ ꯂꯣꯟ ꯅꯠꯇꯕꯅꯤꯅ ꯈꯤꯇꯪ ꯌꯥꯎꯐꯥꯠꯇꯦ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯀꯔꯝꯕ ꯆꯦꯂꯦꯟꯖ ꯑꯣꯏꯅ ꯇꯧꯔꯛꯑꯣꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯄꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯇꯧꯕ ꯉꯝꯅꯉꯥꯏ ꯍꯣꯠꯅꯖꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ